Thamoi Karaba अखोगी ग्रीन सेटपा राइफमेल अमगी पाउदमनी मयाम ngahak taminasi YouTube ta Facebook ta thagacherake mayam ngahak taminasi ko sar ming amta haibiro sar gi minga aduga sana thabak torokpase matam kayam kuirage hapitang khangjaba yagadra yai ai ming buthi salam de ai laifam di Chandrapur Kablamjau manakta ni nakoina saina service tor pose 1994 August ni 1994 August ngasi daina sahi kunga nipan muhaira tara ina service tor ado ngasi bok sahi kunipan service to wirak pasida karigino promotion ambau thepiram drise kaigino adu di khang de ko government ni government na koi vacancy leite na hai vacancy leite ba ko jo amana kana ma unda ko jo sahi kunte kun ban surak pa se service promotion ta phang da je ko jo moren down chali am service to gumatam na ko khata ba ngang sing na ano ba promotion phang da na direct holder ta na la ga ta ga mo koi na koi da waro kamanga to ko jo kan din wa ki adabu ko jo pai le sakai ma saro mina man moina pida mina koina loro di ade dana ado duty di kamain tawbi ayung nungdin nungdang happet tawe ayung nungdang ayuk ta day time da mo night time da mo koi gata le ga nungdang ya mong day time mo taw hujik se sahi yam abanina promotion kadrasu khoi gi pe gumbadi khara sawramani kya mo bodi phange khoi oiba sai trai matung da khoi gi promotion phang da bugi sai ta gi matung da khoi pe kariba SCP scheme na ama sanai adu di phangi adu SCP scheme mam di service sai ba je discipline sipai se discipline force oi mina sai paisa da amuk depend to ba yak ta ba sai gi khoi duty tong na pon tam da kha ta ba nga sina reng wang la ga khoi da command control tong tam da khoi da moren se wakhan nungai te wangan te adu sahi kun ga nipan service torokpa khoi gi khoi sar na ngasi promotion mo kai bi de haibagi wakhan yam nungai ta ba je khoi ujabda khoi nungai te adubu khoi gi phasa rb se khoi na sum ujabda so ai yam change khoi ujara ise ko adu khoi gi saudi saubira ka noi kenom ta haijage ko khoi phasa rb si khoi gi sandi sindaba mi silla khoi ba khoi gi san tare ne chumbra adu saubinu ko ai haibadi ngasi bogda promotion amsu pibi daba holar gi kaino masu khoi gi thepiram daba ado khoi thana dadi khoi gi mai GST adu hairaga eta promotion je matang ka khiba uiba chahi tare nipan tara da aduga khoi IRB si pura khoi gi IRB ga ta haidra haiba yadra MR IRB se green set pagai je adu ta di amna khoi gi wakhan nungai te be any VIP la ga di MR na ta di khoi score laite ba apa chatpagi ko mapalomgi oigera aduga asia kainogi akhoi minister adugi kaino oi mayam si loi baksi akhoi green set pan score tawri ne sumra DG IG oigera CM oigera manipur gi minister khuding makse MLA khuding makse green set pan score tawri ne ba moi bu thawai kanbiri ba akhoi gi kaino akhoi gi misak ama haidare ngakpiri bane ba achaw du ngakpiri ba green set pa party da ngasi bawda promotion pi da ba haibase yamna thamoi songningai ni aduna sir boy shoye na kedaw ni mam bi government gi run la leibni na koi gi vacancy leite haibani na koi masai gi tawsulu bani na koi ju service loi de bo len mu ta ban mam bi kana koi di discipline force ni na koi thak thong ba sing da officer sing da koi gi VIP sing da koi na adunia da ne koi complaint to bo ya de mam bi kana koi discipline mo makha da leibni na aduna koi di sodokwa complaint ngan to buya dai tar aduna koi yeng matare sakan thamoi kaina matam khara sumlen batari ne adubu hoisorna matam gi matungina khoi phasa RB amadi MR green kambu promotion pirakpa oirasano haijaraga saida tension jage sar waro bi ya de ko